Hi ma'am, ngasidi yam nungaye, yam harawe, ngasidi yam na koigi nungabe miku amani, ichanu pipokpa, koigi singi damaktasu video si puduna laksabane, ado lagi ichanu pi anikak laye, nupi ngatane, amana henthoi amana hirina kawe, ahana henthoi ni ko, atumbina hirina ne, ado ngasi ahangi ichanu pi ahan sigi account koigi post office salaganda account ama hangure. मैम जो खंबीर मगनी नुपी मचागी बेटी पराओ बेटी बचाओ की अदुगी मिशन दा अकाउंट अमा हांगो मतमदा सही 35 फाउबा डिपॉजिट तौरकान सही कुमाथोई दा कायबा याबा यादबगा मैम लेबनेबको अदो आइगिसु ngasi je kuirabane aina khanjarai je sahi ahum ama mari ma di sujal e aina sigi account se amtang hangbige khali je sungam ngamdaba ado ngasi se sa nupi na ju mabok tegi shampoo ta nomagi lupa 10 ama kul ama kuntha ama तौरगा खगा हपचलकपा अदगी ममाना खरगा अतै अतैना खरा अदुगी ngasi नुगाइबगी मिकुप तुगी वीडियो दुनी मैम पुदि मिनसे सपोर्ट तौबियो नुपी पोपा खोइगी तमक्तदी मसी यामना तंगाइ फदबा अमनी चासिंग हयें लोंग खोंदों मुसोय तौरकनी मतमदुदा हारिबा सेंफम सिंग असिना सिजिनबा याय ओ नत्रगा इसासिंग असिना यामना मेरिट लेबा अमा ओइबा तारगदी मोइना स्टडी तौब मतमदा मपालोम था मतमदा हारिबा पैसा सिंग असि लौथोअकांदा सिजिनदुनी अखोइना ngamaktaba mikupta tolop saba natabnina nomagi sujaraga chajaraga leijariba akhoi kainodadi punsidadi asigumba account ma hangba haibase yamna maru oi adana mayam nuksibiduna video se support obiramu anoba chang kuchina using oregadi like nambiramu subscribe tobiramu share su tobiramu haibo pamje thamjage video yengmina si yamti dungai ngasidi mayam yamti harawe ado yengmina si akoi family na dungai begi miku amagi tangkaktuni wari su mayam yawbani mayam pani yengmina si Gam nungai mẹ. Mama nó lấy bí đầy bây giờ. Chơi gì? Ta thuốc cái nó lôi nè, sẽ bubuk cha cái đó bubuk kia khá khác phi rồi. Coi bubuk kia. Ông si bên này coi bubuk cha. Nhưng mà hầu đấy là đèn thôi gì đấy. Ai, lại cái thằng đầu tiên này chứ. Ngã lại cái măng ông bay cái này được à? Ngã chứ nó chỉ chắc là chính thiê cái bay thiê ta lại này. Lai khát thà đồ cua, đi đâu mà đi đã, số mà đấy phải này, bố khi khát khai đồ có. Quay chỉ xí cả, quay inao hào bro, kem hào ý. Mama sẽ sao vậy? Quay mama chứ nào, phá giá lại bên đi nè, quay mama cải cú màn bây giờ, quay mama cải cú màn, cải cú yên ghê, cái đồ kia. Cái cứ mà đi nó gì nghe thì thôi phải là phải cái hiện thôi cái ngasi cáo hàng tổ mẹ hiện thôi à chị thôi này à tôi đang chặt bây giờ mới ngang bữa cái nuôi nhà để ai này mới nè à chị cái nó chứ dawas hiện thôi dawas sinh thôi dawas sinh thôi bà à đó bà cái wallet giao ngay lộc thôi bag to money bag to bố cái phải cho nó khai đồ phi cái nang mama nok sibra mama da pi do da toy dibo se yaw bane receipt se adu receipt to hang pu da ne be ka di kong adu gi di da yaw se yaw se pai hen thoi gi ne post office da saving account ma hang tu ore ba ko adona isha nu pi pokwa singi da mak ta di beti parao beti bachao to budo adu gi account du gi adugi kano dura salaga post office da hangbiu sahi 35 su phau saving tawduri mini sahi da la ma khai tawba yai maximum da adai hena tawba ya de hayeng sahi kuma thoi sur puma tamda ngang sina kuma thoi sur puma tamda kai ba matamda double natraga triple adamaina hengkatna deposit tawri bidu degi phangduri mni ko adana paisa tolop chahawdaba paisa pai jahawdaba khoidi sumba kano ja hangbiu ngasi account hangba numitni ngamjaba khara lupa 10 ama deposit tawbirame maramdi hayeng chahi amda kayam hapo ngamdino khangde yamdaba da chahi amda chawga di hapatai sije magi shampoo do ahanba khoi kaibadi ngan mati amdi namawe do ahanba kaibamdi kano ta hodre ani suba kaibama paisa je kano tawde na magi je sum tete je sum roishan garane na hangbi bane ko mabok tegi lupa 10 khalo kun khalo adagi mani chawbi hoi la ka na khara het kano tawbiramba gumba
ꯑꯗꯒꯤ ꯃꯃꯥꯅ ꯍꯤꯡꯒꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯒ ꯌꯦꯟ ꯉꯥꯅꯨ ꯌꯣꯜꯂꯒ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯈꯔ ꯇꯧꯔꯀꯥꯟꯗ ꯑꯗꯨꯗ ꯁꯦꯝꯐꯨꯗ ꯍꯥꯞꯆꯤꯜꯂꯛꯄ ꯄꯩꯁꯥꯗꯣ ꯅꯍꯥꯟ ꯌꯦꯡꯀꯥꯟꯗ ꯂꯨꯄꯥ 10,000ꯒ ꯈꯔ ꯌꯥꯎ ꯂꯩꯔꯝꯃꯦ ꯈꯔ ꯑꯗꯨꯃ ꯑꯃꯨꯛ ꯑꯅꯧꯕ ꯁꯦꯝꯐꯨ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ 10,000ꯁꯤꯃ ꯃꯄꯨꯝ ꯑꯣꯏꯅ ꯆꯠꯂꯒ ꯍꯥꯡꯉꯨꯕꯒꯤ ꯔꯤꯁꯤꯞꯅꯤ ꯉꯁꯤꯗꯩꯅ ꯅꯨꯃꯤꯠ 2-3 ꯃꯅꯨꯡꯗ ꯄꯥꯁꯕꯨꯛ ꯂꯧꯅꯕꯒꯤ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏ ꯑꯗꯨ ꯆꯠꯂꯨꯔꯒ ꯂꯧꯗꯣꯔꯤꯕꯅꯤ ꯁꯤꯅꯤ ꯏꯆꯥꯅꯨꯄꯤ ꯄꯣꯛꯄ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯝꯕ ꯍꯥꯡꯕꯤꯍꯧ ꯕꯦꯇꯤ ꯕꯆꯥꯎ ꯕꯦꯇꯤ ꯄꯔꯥꯎ ꯇꯧꯕꯗꯣ ꯑꯗꯨꯅꯦ ꯁꯤꯒꯤ ꯇꯣꯝꯕꯤꯒꯤꯁꯨ ꯑꯙꯥꯔ ꯂꯩꯇ꯭ꯔꯤꯕꯀꯣ ꯃꯥꯏꯁꯨ ꯑꯙꯥꯔ ꯊꯨꯅ ꯀꯥꯞꯄꯅꯦ ꯑꯗꯨꯒ ꯍꯥꯡꯕꯤꯔꯅꯤ ꯁꯤꯁꯦ ꯌꯥꯎꯍꯜꯂꯨꯁꯤ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯐꯖꯗ꯭ꯔꯥ ꯆꯦꯝꯕ ꯌꯦꯡꯉꯗꯤ ꯐꯖꯔꯣꯏꯌꯦ ꯄꯨꯟꯅ ꯌꯦꯡꯍꯜꯂꯣ ꯌꯦꯡꯒꯦꯁꯦ ꯐꯨꯜ ꯌꯦꯡꯉꯣꯅꯦ ꯆꯦꯝꯕ ꯌꯦꯡꯉꯗꯤ ꯊꯤꯕꯅꯦ ꯃꯤꯁꯦ ꯀꯩꯅꯣ ꯃꯥꯟꯕꯅꯤꯅꯦ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯕ ꯇꯥꯃꯤꯡꯒꯤ ꯀꯩꯕ ꯃꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦꯍꯦ ꯀꯩꯅꯣꯗꯒ ꯌꯥꯎꯕꯗꯣ ꯁꯟꯇꯣꯁꯇꯒ ꯌꯥꯎꯕ ꯅꯨꯄꯤꯗꯣ ꯅ ꯑꯗꯨꯗꯤ ꯀꯩꯅꯣꯅꯦ ꯑꯥꯔꯤꯌꯥꯒꯤꯅꯦ ꯑꯗꯨꯗꯤ ꯑꯁ ꯃꯨꯛꯕꯥꯡ ꯇꯧ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯃꯨꯛꯕꯥꯡ ꯇꯧ ꯂꯩꯔꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯍꯦꯟꯊꯣꯏ ꯀꯩꯅꯣ ꯄꯨꯂꯞ ꯄꯥꯏꯁꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯐꯖꯅ ꯑꯃ ꯆꯥꯗꯧꯕ ꯑꯃ ꯆꯥꯎ ꯃꯃꯥꯏꯁꯦ ꯃꯍꯤꯡ ꯈꯔ ꯊꯣꯛꯄꯁꯤꯗ ꯚꯤꯗꯤꯑꯣꯗ ꯌꯥꯎ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯩꯅ ꯈꯔ ꯕ꯭ꯂꯔ ꯆꯠꯍꯜꯂ ꯅꯝꯗ ꯌꯥꯔꯣꯏ ꯃꯁꯤ ꯃꯦꯀꯞ ꯈꯔ ꯊꯥꯖꯤꯜꯂꯒ ꯑꯣꯀꯦ ꯕꯕꯥꯒꯔꯣ ꯆꯦꯂꯦꯟꯖ ꯇꯧꯗ ꯌꯥꯔꯣꯏ ꯍꯦꯟꯊꯣꯏꯒ ꯃꯃꯥꯒ ꯄꯥꯍꯜꯂꯅꯤ ꯏꯅꯥꯎꯋꯥꯏꯒ ꯄꯥꯍꯜꯂꯅꯤ ꯑꯗꯨꯒ ꯑꯄꯣꯕꯗꯨꯅ ꯀꯩꯅꯣ ꯇꯧꯅꯕꯤ ꯀꯣꯟ ꯐꯦꯡꯅꯕꯤꯔ ꯀꯩꯅꯣꯝ ꯇꯧꯔ ꯂꯣꯏꯔꯦ ꯑꯩꯒꯤꯗꯤ ꯈꯥꯛꯇ꯭ꯔꯕ ꯍꯥꯏꯖꯦ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯟꯊꯣꯛꯀꯅꯨ ꯄꯄꯥꯒꯤ ꯑꯃꯗꯤ ꯊꯝꯃꯣ ꯕꯣꯕꯣꯛꯀꯤꯁꯨ ꯑꯃ ꯕꯣꯕꯣꯛꯀꯤ ꯑꯃ ꯈꯥꯏꯗꯣꯛ ꯕꯣꯕꯣꯛꯇꯤ ꯑꯗꯨꯒꯨꯝꯕ ꯆꯥꯔꯣꯏ ꯃꯥꯗꯤ ꯆꯥꯗꯕꯅꯦ ꯃꯥꯅ ꯆꯥꯔꯤꯁꯦ ꯂꯣꯀꯦꯜꯒꯤ ꯅꯠꯇ꯭ꯔꯗꯤ ꯆꯥꯗꯕꯅꯤ ꯕꯣꯕꯣꯛꯇꯤ ꯄꯨꯔꯥ ꯏꯁꯇꯦꯟꯗꯔꯅꯤ ꯃꯕꯣꯛꯇꯤ ꯁꯤꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯆꯠꯆꯔꯨꯕ ꯂꯥꯡꯖꯔꯨꯕ ꯃꯌꯥꯝ ꯑꯗꯣ ꯑꯞꯗꯦꯠ ꯃꯆꯥ ꯑꯃ ꯇꯧꯖꯔꯛꯄꯅꯤ ꯃꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯡꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯅꯤ ꯀꯩꯁꯨ ꯂꯩꯕ ꯀꯩꯅꯣꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯕ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯑꯣꯏꯔꯅꯤ ꯉꯁꯤ ꯍꯦꯟꯊꯣꯏꯒꯤ ꯄꯣꯁ ꯑꯣꯐꯤꯁꯇ ꯕꯦꯇꯤ ꯕꯆꯥओ ꯕꯦꯇꯤ ꯄꯔꯥओꯒ ꯑꯗꯨꯒꯤ ꯊꯤꯝꯗꯨꯗ ꯍꯥꯡꯉꯨꯕ ꯁꯦꯚꯤꯡ ꯑꯦꯀꯥꯎꯟꯅꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ ꯄꯩꯁꯥ ꯄꯥꯏꯖꯗꯕ ꯑꯩꯈꯣꯏꯗꯤ ꯇꯦꯠ ꯇꯨꯡꯁꯤꯜꯂꯒ ꯊꯝꯍꯧ ꯍꯌꯦꯡ ꯏꯆꯥ ꯏꯁꯨꯅ ꯗꯣꯛꯇꯔ ꯇꯝꯅꯤꯡꯕ ꯑꯃ ꯇꯝꯅꯤꯡꯕ ꯑꯣꯔ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯍꯌꯦꯡ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯁꯤꯁꯤꯅ ꯎꯀꯜ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯎ ꯅꯣꯏꯅ ꯌꯨꯝ ꯁꯥꯒꯠꯂꯒ ꯉꯥ ꯊꯝꯃꯝꯗꯒ ꯉꯥ ꯍꯥꯞꯆꯜꯂꯒ ꯅꯪꯅ ꯂꯩꯕꯤꯅꯤ ꯍꯥꯏꯀꯣ ꯉꯥ ꯊꯝꯃꯝꯗꯨꯔꯣ ꯑꯦꯀ꯭ꯋꯥꯔꯤꯌꯝꯗꯨꯔꯣ ꯑꯦꯀ꯭ꯋꯥꯔꯤꯌꯝꯗꯣ ꯍꯌꯦꯡ ꯅꯪ ꯗꯣꯛꯇꯔ ꯑꯣꯏꯔꯒ ꯐꯖꯅ ꯌꯨꯝ ꯑꯆꯧꯕ ꯁꯥꯔꯒ ꯊꯝꯒꯗꯕꯅꯤꯀꯣ ꯕꯕꯥꯗꯤ ꯗꯣꯛꯇꯔ ꯑꯣꯏꯔꯣ ꯑꯣꯐꯤꯁꯥꯔ ꯑꯆꯧꯕ ꯑꯃ ꯑꯣꯏ ꯑꯗꯨꯅꯦ ꯑꯣꯐꯤꯁꯥꯔꯅꯦ ꯗꯣꯛꯇꯔꯁꯤꯁꯨ ꯑꯣꯐꯤꯁꯥꯔ ꯃꯈꯜ ꯅꯤꯡꯊꯧ ꯑꯣꯏ ꯏꯅꯥꯎ ꯅꯪꯗꯤ ꯀꯩ ꯑꯣꯏꯗꯣꯏꯕ ꯍꯥꯏꯔꯣ ꯅꯪꯅ ꯀꯩ ꯑꯣꯏꯗꯣꯏꯕ ꯗꯣꯛꯇꯔ ꯑꯣꯏꯗꯣꯏꯔꯥ ꯃꯤꯁ ꯑꯣꯏꯗꯣꯏꯔꯥ ꯄꯨꯂꯤꯁ ꯑꯣꯏꯗꯣꯏꯔꯥ ꯄꯨꯂꯤꯁ ꯑꯣꯏꯅꯤ IPS ꯑꯣꯏꯅꯤ ꯑꯣꯏꯒꯗ꯭ꯔꯣ ꯃꯩ ꯃꯝꯕꯅꯤꯅ ꯌꯥꯗ꯭ꯔꯦ ꯌꯥ ꯆꯠꯈ꯭ꯔꯕ ꯌꯥ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯍꯦꯟꯊꯣꯏꯅꯦ ꯌꯥ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯎꯕ꯭ꯔꯣ ꯇꯣꯝꯕꯤ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯖꯝꯃꯤ ꯑꯝꯇ ꯍꯥꯏꯈ꯭ꯔꯣ ꯌꯝꯃꯤ ꯍꯥꯏꯈ꯭ꯔꯣ ꯍꯦꯟꯊꯣꯏ ꯕꯥꯏ ꯕꯥꯏ ꯇꯧꯕ꯭ꯔꯣ ꯑꯗꯣ ꯅꯪ ꯉꯁꯤ ꯅꯪꯒꯤ ꯑꯦꯀꯥꯎꯟ ꯍꯥꯡꯕꯤꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯔꯝ ꯀꯥꯟꯗ ꯍꯥꯞꯆꯟꯗꯣꯏꯅꯣ ꯄꯩꯁꯥꯗꯣ ꯍꯥꯞꯄ ꯂꯨꯄꯥ 10,000 ꯍꯥꯞꯄꯝꯃꯕꯅꯦ ꯀꯥꯏꯗ ꯍꯥꯞꯆꯟꯗꯣꯏꯅꯣ ꯍꯥꯞꯄꯝꯃꯕꯅꯦ ꯑꯦꯀꯥꯎꯟꯗ ꯃꯣꯏꯒꯤ ꯑꯗꯨꯝ ꯍꯥꯞꯇꯣꯏꯔꯕ ꯄꯩꯁꯥꯗꯣ ꯑꯗꯣ ꯍꯥꯞꯇꯣꯏꯅꯦ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯥꯞꯇꯣꯏꯅꯦ ꯅꯪ ꯀꯥꯏ ꯁꯤꯗꯅꯦ ꯍꯥ ꯑꯗꯨꯝ ꯆꯠꯂꯒ ꯆꯠꯇ꯭ꯔꯁꯨ ꯌꯥꯏꯕ ꯚꯥꯏ ꯑꯦꯀꯥꯎꯟꯗ IBBS ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯉꯦꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯗꯒꯤ ꯀꯥꯞꯄ ꯌꯥꯏꯕ ꯑꯗꯨꯒꯤ IBBS ꯑꯦꯀꯥꯎꯟꯗꯣ ꯍꯥꯡꯗ ꯇꯥꯔꯒꯗꯤꯅꯦ ꯑꯥꯗ ꯆꯠꯂ ꯍꯥꯡꯗꯣꯏꯕ ꯍꯥꯞꯄꯨꯗꯣꯏꯕ
ꯁꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯍꯦꯟꯊꯣꯏꯅꯁꯨ ꯍꯥꯏꯔꯦ ꯌꯥꯝ ꯁꯤꯡꯕ ꯑꯗꯨꯒꯨꯝꯕ ꯇꯦꯂꯦꯟꯇꯦꯠ ꯂꯩꯕ ꯑꯉꯥꯡ ꯏꯆꯥ ꯑꯃ ꯑꯣꯏꯒꯗꯧꯕ ꯃꯥꯜꯂꯦ ꯃꯥꯅ ꯍꯥꯏꯁꯦ ꯁꯤꯅꯤ ꯕꯕꯥ ꯄꯩꯁꯥꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯍꯥꯞꯄꯨꯗꯣꯏꯔꯥ ꯀꯃꯥꯏꯅ ꯍꯥꯞꯇꯣꯏꯅꯣ ꯑꯩ ꯑꯗꯣ ꯑꯩꯁꯨ ꯍꯪꯉꯝꯃꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯑꯣꯐꯤꯁꯇ ꯆꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ IBBS ꯑꯦꯀꯥꯎꯟ ꯍꯥꯏꯗꯅ IBBS ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ IBBS ꯑꯦꯀꯥꯎꯟ ꯍꯥꯏꯗꯅ ꯑꯃ ꯍꯥꯡꯒꯅꯤ ꯂꯨꯄꯥ ꯆꯅꯤꯗꯩꯅ 300ꯐꯥꯎꯀꯤ ꯑꯗꯨꯃꯥꯏꯅ ꯆꯪꯉꯒ ꯍꯥꯡꯒꯅꯤ ꯍꯥꯏ ꯐꯣꯟ ꯅꯝꯕꯔ ꯇꯧꯔꯒ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯇꯧꯔꯒ ꯂꯤꯡ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯦꯝꯒꯗꯣꯏꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯑꯦꯀꯥꯎꯟꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯉꯤꯕ ꯗꯤꯄꯣꯖꯤꯠ ꯑꯦꯃꯥꯎꯟꯗꯣ ꯇꯧꯁꯟꯕ ꯌꯥꯗꯣꯏꯅꯦꯕ ꯑꯦꯅꯤ ꯇꯥꯏꯝ ꯗꯤꯄꯣꯖꯤꯠ ꯇꯧꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ IBBS ꯑꯦꯀꯥꯎꯟꯁꯦ ꯑꯗꯨ IBBS ꯑꯦꯀꯥꯎꯟꯁꯦ ꯀꯩꯒꯨꯝꯕ ꯍꯥꯡꯗ ꯇꯥꯔꯒꯗꯤ पोस्ट ऑफिस चलकांदा अखोइना असंग मतम अमदा सुदी थादब नुमित अमदा चलकांदा अखोइना डिपॉजिट तौब याबगी खुदोंग चाब लै चही अमदा अखोइगी अदु तौगनी अदा तौगनी हाब लैते यामद्रबदा लुपा 500 अमा लिसिंग अमा तौगदबनी मैक्सिमम दा चही अमदा लुपा ला अमा मखाइदी हेना तौबदी यादे सैने अदो याम नुंगाइरे समाइना अकाउंट दि हांगामे अदो चही मनुंगा 500 अमा लिसिंग अमदी हाप ngamnabo अखोइ मानदोइनी अदुदि हेंथोइ बाबाई तथोकर सिंग असिगिदि Bye bye. Loisalage yam harawe ngasi. Inaudi mama yawe yarare. Eta lagi se. Asidi bye bye. Ai tumbi ju bye bye togi. Bye bye. Tumbi se. Mama nang tawko Tumbi bye bye beto bro. Bye bye. Bye bye. Nang ju hang adam ni ko athu bada adar kap thu ni. Hapta jigi manung da nang adar kap pani adu nang ju hang ani am thuna. Ko. Am thuna hang ani. Mama nang bye bye la choka. Okay, mama su bye bye tawre. Am nuai ngasi. Okay.